Hꯧzik faubagi khwaidagi update oiba pau tabiriba singbu Nisanta Saikom na taram noksari Houzik ahambada maru oiba pau miyamna pizari Manipur apunbagi saktam kanse haidabadi BJP gi tungu inbirau haina se minister nongthomam biren na hairi advisor habliba se political advisor ni economic advisor nate haina en biren na hairi Ipa ipuna chalamba nat section ngak tuna thamsi haina ningthau na hari Prime Minister Modi CM Birengi lengak makha takigani makhodi isor gumbani haina MP ningthau lesen masana zawbana phongdokre Miyoi marfu humdoi positive oikre miyoi ani laikidre Research Forum Manipur gi mapok kuman pangthokre Nambal Turen gi haurak phamdi khangdaba Ganga gi haurak phamdi mumutana khangba lamda masida naha ke yaurakpa asi laibak thibani haina samjaina hari Lengak na November kunga mari fawbada maiti singi socio-economic report thabidrabadi November gi tang kunga manga dagi Manipur pumba general strike tawragani hari Loinana Manipur kaiba yaba demand amadi agitation sing tengnana ba sem saduna leire haina United Committee Manipur UCM na phongdorakli Houzik maruiba pausing miyamda sandokna pijari BJP Ketrigao Mandal na senduna nomagi oiba political conference amang si Ketrigao Kendra gi manung chana leiba KYO ground da pangthokre Thaurumga mari leinana Manipur Chief Minister N Biren haikibada miyamna lakadruba mikhal asidadi Manipur Kangadaba party the board PBU Manipur kaheloisi amadi apunbagi saktam kanse hairabadi BJP gi tung inminasi haiki Mahang na haikibada politics haibasi karino haiba khangdana itaw tawna chatpagumna oi politics ta munna khalawdabana bot hek piba loikibaga otpanebigi awaba khangki kumjali singani taraga tareki makhal di niamchumna bot pikibadagi ngasidi Manipur ingta pahanjelakpa ngamle lakadaruba election asida Line lobiganu kumjali singani kungani thogi election Manipur gi oina yamna loba election ni machet tana thugaram laba Manipur ni hauji punchin naba haurak labani nakal amada NSN IM ga Bharat Sarkar ga wari sari kukila loba singa su sarkar ga suda lairi tampaki mitei amani mitei pangal singi karam chetkani haibagi wafam lairi hauji miyamna bot pigedaba party asi yelhongmeibu Mangdanaba ILP pirakiba BJP khaktani BJP da bot piduna ekoi amate oina lamina kisi politics asi miyamna taraina lobiganu haubada ngairi ekhoigi asengba saktam mapung phaba oidri karamba furupna kari pami haiba chapchaba solution ama Manipur da mathau tari masi vision yaudaba foundation yaudaba party amana purak pangamloi sel paraga bot lab kani khanba miyambu sena leiba yagani khanba miyoi singda bot pibiganu community hall ama sabagi damak ireibak Yontokada banati miyang sakthum yumda chalaga pigani haibagidamag saubadagi yet bakhara natana chingmi sing puna hingminabada punamakna yarabani chingtam nuksinana hingminasi hairabadi BJP gi tung inminasi haina phongdokli Center lengak liba Prime Minister Narendra Modi amari Manipur lengak liba Chief Minister Birengi lengak makhatana lakhigani lusingba ani asidi isor gumbani haina Rajya Sabha gi MP su oriba Manipur ningthau lesema sana zawna phungdokre nungbi khulen village ta pangthokiba
Chumpa Fanitgam Tadung Kasungi Tauramda Saruyaki Ningto Sanaza Walisemana Hakibada politics Cybasi Yaudabadi Eko Hidam Kurimakta Sakot Pakaidunung Dangamloy Hidam Kurimakta Eko Sotaraga Legani Lebak Asigi Prime Minister Narendra Modi Lebak Asigi Miyam Kalaga Tauriba Sakot Tarangi Tabakaya Asina Asigumba Lusingba Simakatana Lakigani Lunana Manipur Chief Minister Beden Lusing Balenga Asina Mamang Tauram Daba Tabakaya Amatauri Law and Order Pim Angfang Fagale Sing Tamgi Mari Session Halle Aduna Manipur Chief Minister Beden Nalengak Pak Hemut Bangam Kiro Hana Makatana Fongdokli Makatana Lusing Basin Lengak Pakigani Lamda Masigi Sakot Taurang Paket Pada Lenga Asiyaw Dabadingam Loy Masigi Manungda Prime Minister na Miyam Gidama Putoli ba Scheme Mayam Masi Ekona Laho Bachangi Haina Fongdokli Haukiba pungkut nga Maria Asida miyoy listing amaga chamapan ni Putarit COVID-19 test obo matamda miyoy marfu humdoy. Daw na COVID-19 positive oy kibagalo na positivity rate asisada Mari. Dasmik ahum dalayri. Haukiba pungkut nga Maria Asida lachet asina miyoy anilay kidre hay na Manipur Lengaki Health Department gi report na hari. Tribal singilusing ba Bagaban Birsa Mundagi Mapok Kuman ka Mari Lena Pangtokpa Janajati Gaurav Diwas ngasi Rasbaban gi Banquet Hall da Pangtokre hari. Karamba mafamda puwari singbuning sing nabagidamag thamliba puya may thaba thoki masi Manipur natana mafam amatada layramloy Madumak na nambal turen gi horpam kangdaba lamda masigi na hakya na ganga gi horpam di marikchum na kanglibani masi laibak chibani haina amjugi president Wangkemsa samjaina Pongdokre Manipur Press Club ta pangthokpa Research Forum Manipur gi taramanga suba mapok kuman thoramda sarugyakiba Wangkemsa samjaina makata na haikibada Laibaki aruba issues singda mayumdagi hendok taba tumina laiba tolaktuna laibaki damag wangang binaba miyoy lerektraba matam asida Research Forum Manipur na hakteng na Tijinduna lamdam asi kaknatana mapalam Tripura pauba lai harauba hogdorokba asiguba singthana bagi masak oy democracy gi mari suba yumbini hairiba media asinaso angamba thogdang lauduna aikogi nat yokhatna bhotnagani apikpa local paper ama oriba kanglipang mairada lamdam asigi nat lining lisat ki wari haptaba yade haiduna haptuna lakli haina fongdokli mahang na haikibada maitei nupigi kokum fi mangkiba matei uraga kokumbagi chanabi mangkibada aduki matik nungaite masi tangai fadana yokatuna ipanat ipunat ki fazaraba wangu longi chanabi asi kanba haibasi tawdraba yadraba ithongni nambul turen gi haurakpamdi khangba mi leitre aduga gangagi Haurupam amata chithadana khangli lamdam asigi laibak le hauda poksaba miyoy singna iramdamgi puari neinabagi mahutta mitopki puari neinabagumna tawriba asi iramdam asigi ipanan ipunat pumba kaukhinabagi maram amani hari Tauram aduda Research Forum gi General Secretary Sukam Premjana hakibada Research Forum Manipur gi reform haukiba kumjali singani taret gi Nabemagi sachet kunga mathoyo lingkhat kibani kumjali singani nipanda Registered body ama oina miyam ga sagon aduna lakli ngasidi taramanga suba lingkhat ki manumit lakli forum gi maru oiba pandam amadi wakhalon de kundaminari ba yelhomi singi culture language arts history amasung atay mari leinaba saruk sing adu miyam da khangan ba amadi malem gi thakta pukhat pa asini haina mahakna makata na phongdokhi India Lengaki Ministry of Tribal Affairs na Manipur Lengakta Manipur gi Meitei singi socio-economic report pekalak na ba kangalak labasu sahi Nepal henanam sinduna thambiri maram aduna lakliba saisat kungamari fawbada lengak na Meitei singi socio-economic report thabidrabadi November gi tang kunga mangada pung humdraga nithoy gi oiba Manipur pumba general strike tawragani haina all World Meitei Council na laukthokre Manipur Press Club ta pangthokpa pawgi mifam amada World Meitei Council gi
Haigurizam Pausi Makata na Pijari Haigurizam Nabasham na Paumising the Haikibada India Langaki Ministry of Tribal Affairs na Manipur Langakta Manipur Meitei Singi Socio-Economic Report Pikalak Naba Kumjali Singani Taraga Humdoigi Megi Saiset Kunga Mapanda Manipur Langakta Kangalaki Adubu Sahi Nipal Hena Langak Asina Namsindana Pakum Amata Pidina Laki Wal Meitei Council Nasu Hana Hana Asigi Ahum Marirak Pakum Pipi na Bahai Zakrabani Manipur Langak na Aikoi ST Ohenba ngamba nati adu oregadi aikoi lengakta haijabaya ba haijare tabidrabani na tangai fadana wal maitai council kaknatana miyam asina warba suwana tha asigi chechat kunga mari fawbada socio economic report thabi na lengakta haijari masi fawbada tabidrabadi chechat kunga mangagi degi hauraga pung humdragani toigi oiba manipur pumbagi general strike tawragani masi fawba tabidrabadi makal makha kya gi demand phangdribo fawba khongjang sing sangsilagani haina phongdokli Mahang na hakibada makata na Meitei haiba furup asi schedule trap lista yahon bai basi yamna maru oiba wafam amakhangni matam amana kumjali sing machama panyangkai yangkai matoida matamadu lusing basing na lana Meitei di asoba society singi saruk amani Mahabharat ki Arjun gi sada naudani Pandab ki sagai ni hairubadagi Meitei sing India gi miyam ga tampakta leiba yahan khibani aduga singi miyam na native people ni haina sakhang khibani Meitei asi Arjun gi sada nauda natte Meitei asi native people ni haiba singa sidi aikhoina khangle Manipur da indigenous native people de naga ga Meitei khaktagani tangkhul mau maram na singba asi Meitei gi karisu khenaba natte aduna ngasida khanglakpa matam da Meitei sing asi ngak khanglakpa matam da di Meitei sing asi ngak yauram le haina phongdokli Manipur Kaiba Yaba Jiman Amadi Agitation Sing United Committee Manipur UCM na Tengnanaba Sem Sadano Lady Haina UCM gi IFAR Secretary Laishemba Lama Mana Tadorokpa Cherol Amana Phongdorakli Cherol Asina Makata na Hari Manipur na India da Tilaba Machung da Miyam na State Legislative Assembly da Minority Amadi Tribal gi Oiba Si Minister Fawba Chahi Kya Thagatu na Manipur gi Miyambu Lamjing Lamtak Pikiba Laikre Ngasi Manipur na Statute Fanglaba Chahi Yangkai Faraba Asida India government na local self-governance asida hena import tawduna di Manipur Hill Areas District Council Act 1983 asi Parliament pass tawduna Manipur gi governor na import tawduna Autonomous District Council taruk asigi constitute tawraba kumjali singani chamapan humdraga nithogi February gi taraga mari digi chatnaba hawkhibani ngasi phawbada singi district council sing asina local self-governance import tawduna Property Sing Agriculture, Tribal Development, Animal Husbandry, Village Planning, Forest Sing Kaya asi local self-governments model manage tawduna lakli masigi matakta state government asina assembly de matikcha na maram chaba mong da chingi still inaw singi awat apanay na ba yana ba haiduna kumjali sing ma chamapan humdraga ni thoida Manipur Legislative Assembly gi makhada Hill Areas Committee ama lehenduna amuke hena Manipur state ki manung da khundare ba furup kiya gi awat apa yengsin ba ama din na ba yana ba lambi semduna ngasi phawbada chatnadi yu sem na thamning libadi kumjali sing ma chamapan humdraga ni thoida Humdraga nithoy dagina kumjali singani kunga mathoi fawbada chahi ni phuga mapan asida Manipur Legislative Assembly gi miyang leader oina lakhiba leader singna punna lengak minani ba leader humpu asigi marakta Manipur ge tongan ba furup kiyana khunda minaba lamdam ni haina kaukthokuna magi furup ki oiba politics ta lengak amadi miyam bu singchinduna nungsi sanan leminari ba furup singi maramda ground level da nungaina da ba thokpa yaba mong da demand kaya Tauba asi apunba Manipur gi khunagi oina laibak thibani haina phongdokli Paliba lenga asina SLB amagi makhada leriba committee amabu mathong mathak khangandana government amagi manungda government ama leiba manba mongda sathalig liba simak lenga asina miyang with thajaba bu laikhidra haibagi achobu wahang ama lakli Hill Areas Committee na hauzik leriba ADC asina tawjaba thabak singda awada pakaya leire haiduna hena import tawnaba bill ama pukhatna bahona ringai cherak asida haukiba August 15 da istelengang na semkiba committee amana haukiba chahi taragi oiba singi district singi oina thadakiba actual development fund thadakiba amari pal liba lenga asigi maru oiba asengba expenditure
comparison ama tawduna chingda thadaba development gi oiba white paper amasu manipur miyam da khangan khiba laikre hairi Jingi amadi tamgi furuki oiba manipur gi apunbagi demand da any form of agitation UCM na support tawduna lakli adubu manipur da nungsinana laiminari ba furup kaya bu khulai oina sizinaraga politics tawduna ban amadi blockade ki oiba agitation sing asidi laibak chibani elected members sing na politics tawduna ban amadi blockade ki oiba elected members sing na mafam chabada nainaba Nenanaba pukatpagi mahutta Manipur gi apunbagi oiba sakwa taurangi oiba demand sing amadi lambi langkhang amadi national highway da putharaktuna miyam da'wa apan piba asima amuk hanna lai thibani haina fongdokli amadi furup masangi marakta tokai tanaba lambi sembaga chap manai masidagi Manipur miyam na section gadabani UCM asi apunba Manipur miyam gini amadi Manipur gi oiba apunbagi agenda singda taurakpa Agenda singna torokpa furup pudimaki demand bu support tawgani amadi tawduna lakli adubu Kanglup amagi furup naiba mongda torokpa Manipur bu tokai tahan bayaba demand sing UCM na kumna yangsilli amadi akanba mongda thengnana ba thaurang tawduna su lairi haina cherol asina makata na fongdokli Auxilio silakpada maruiba pau sing amuka na miyamda pizari. Manipur gi apumil saktam kansi hanabade BJP gi tung inbiraw haina se minister na phongdokre advisor habliba se political advisor economic advisor na te haina NBRN na hari. Ipa ipuna salamba nat section na ngakta na thamsi haina ningthongna phongdokre Prime Minister Modi CM Biren gi lengak makha takhigani makoidi isor gumbani haina sana zawbuna hari. Miyoy marpu humdoi positive oikre miyoy anin laikidre. Research Forum Manipur gi mapo kumon thauram pangthokre namul turingi haurak phamde khang daba ganga gi haurak phamde mamutana khang balam da masigi naha kaya yaurak pa se laibak chibani haina samjaina haidi. Lengang na November kun gamari fawbada mitay singi socio-economic report thabi drabadi November kun gamanga dagi Manipur pumba general strike tawrogani haidi. Loina na Manipur kai bayaba jiman amadi agitation sing thangnana ba sem satuna lady haina United Committee Manipur UCM na phongdorokli Ngasigi oina pizari ba pau sing asaga loina na loijare Diamond Radio na numidang wada matamda phongba pau se sing dagi lokthok jaba marui ba pau miyam da pizaba tabidi ba sing bo makahana khurumjari Lamjing Meira Coaching Center, Thauban Wangwataba. NTA NET UGC Entrance Examination 2020 gi regular course amadi class 11 students singi NET Foundation course hausirgan. NET Entrance Examination gi dama preparation tawriba students singna amadi class 11 students singi oiba NET Foundation course ki admission tawbiba yaragan. Last date of admission 11 November 2021. Commencement of class 11 November 2021. Loinana special offer amana mock test series khudimaki akhanaba phi leizaro. Akopa marol gi dhama